Hi everyone, PK channel miying tabiri bukudi magpo ikutnon kurumjari amadi taram nuksari ngasi ay kay gumakra miyam da thamjage tasengna koi hujik koi mioi bse ngang kiba wada soi kiba lan kiba kyam su yaw biyai to bumukpo ay ngang ido asingbo oram su yai habasima han thamjage maramdi tasengna koi hujik yakuna viral already ba koi gi janna mana effectivida interview lobo matamda unakibu matamda khumgiba paukhum amakida hojike yam kana viral orakgi mami mata hui masimak aigi oiba mod amada thabjage ahanbada ichan duna ngangkiba ichan ani ka unabagi mod khumgiba paukhum adugi matangdani aina thamjaduri aduga aigi oiba mod khra chum yam dubdang thamjage habase ahanbada ngasi channel si miyeng tabiri singi kudung tat chab lo jaraga han thamjage husi ahanbada ichanaduna khumgiba paukhum adu amtang miyamda kudung tamjage tamina kisi hanaduga aigi wakalon production engedagi class 1 ka pama tamda class 10 gi english grammar lo shalale class 1 karakter na akundum akhoi ba se oda ore me habado ma se hana bo science ta tungeda english ta ameba no gi english ki test to se class 1 ka ngai matamda 10 gi english ki mayam miyeng tabigre ichanaduna khummiba paukhum ase ikoi miyeng tamina masida aina thamning bade ichanna khummiba paukhum ase mayamna commonly yengu matamda at least 90% di masi oithokpu yaroi habasi mayamna thamnabagi mami ama tabu ui adubo aigi motadi masi oithokpu su yai sinen thamjaningi bade maramati kaigumba chokholaba lebak habi develop country mada masi sumba ama ura en khallone ngang amana chokholaba adu oiba targade sodana kiba afawum di oramagani adubo iramda masidi di pikliba kanglai paklamda masida manipurda horokpa anga haijabutare manipurdagi horokiba mana pikling matamde hona maki father na lorkiba role sing ado hairogadi oithokpu yaba am oi maki haija singjabudagi makhapo na torkiba sing ngaktu oibenina soidana maki madu oithokpu yai habasima ai thamjage aduga anisuba video ma abadi anisuba interview ma miyam ko tamjage miyeng taminasi poem writing adagi story writing yam pame haina adum hai ado aina iba horok pase english ta ibane class kg ka bakanda wari tardet loi khre iba kg karakpata wari taret ilu he sereng na to ba hojik miyam ni yengbi khre ko hojiki mate do video do mata ma khummiba paukhum asina mung harisi koi english ta sereng I khre wareng I khre ko haibane ado masisu oithokpe yai sini adubo hairibu kudimaksi ngangkhibida soikhibo oram yai then adagi adu ainagi motadi hojik fawgi oinadi mana ngangkhiba singse soikhi haibagi pausi koina tabana tamnina posi adunane aina asengbo oigani haina aina thamjarise oithokpe yabu ngatu oibanina migi aina haido podu mana haigani angang oringedagi tongan tongan talent kya ama leibisu aduma yawroi yawdaba natena aduna masagi lejaraput talent sing ado sibuk leraki habado matam chana expose to kidabado hojik mayamna misak khangnaraba matamdadi mana lerakiba mawo mato sing ado mayamda thamjaba oramgani habase thamjage aduna mayamna sida mana ngangkibu soikibu oram yai natragana pangai haijilimni kaina khanbado khanbigano please aduma yam lana khanbado ma tobumpo oithokpu yaba ngakta oibenina masidi koina yam lana mayamda sandokpiduna khotuna tawbagi matang singse masi yaragadi lepiro habasi this is my humble request wafum khais tamjarga ngasigi aigi wakalon nungi wakalon kra uji khudakta phongdok ningba khra lerakpadagi sum mayamda thamjabane miyamna warau bidana ba amadi blow asibo otherwise lana khanbidana bai damakta amukusana nonoksari ngasigi damakti ai wafum khasitang se mayamna thamjaraga aigi oiba thamoi ge wakalon khara mayamda matam kudimukti khoi afobata khamina si haiba wakalon se thamjare harkanda matang asai losinjana bi tanja lojage miyeng tabiri bu kudimakpu loiba phawu yengbikibi damakta amukusana thagasabu phondok sabuga lonana subscribe to budi copy gano thank you ise papa mama na dum angang engedagi
class 1 ꯀꯥꯔꯛꯄ ꯃꯇꯝꯗ class 10ꯒꯤ English grammar ꯂꯣꯏ ꯂꯣꯏꯁꯜꯂꯦ ꯑꯗꯒꯤ story writing ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯌꯦ ꯑꯗꯣ ꯑꯩꯅ ꯏꯕ ꯍꯧꯔꯛꯄꯁꯦ ꯏꯪꯂꯤꯁꯇ ꯏꯕꯅꯦ ꯀ꯭ꯂꯥꯁ KG ꯀꯥꯕ ꯀꯥꯟꯗ ꯋꯥꯔꯤ 8 ꯂꯣꯏꯈ꯭ꯔꯦ ꯏꯕ KG कारक